Hello मैम 2025 की अहानबा वीडियो नि मैम अदो अहानबा नुमितगी ओइबा वीडियो से तुम पुन्ना शेयर तौजरे न्यू ईयर नुमित से अइना को से लाई दुपसु थादोगा थुंबा खरा मा होगेना तौरी अदुना मैम पुनमपुसु अइना न्यू ईयर गी विश तौजरी मैम पुनमक्ता मैम पुनमपु हैप्पी न्यू ईयर विश तौजरी अदुगा मैम पुनमसु नादा जेक्तबा नायक जाउदना नोआ जैफना अफबा तखनसे अफबता तौसी हाइबदो अफबता खनसे अफबदा तौसी लेबा मरा इंगना तपना चिकना नोआ जैफना पान बाइदो मिनरसी मैम आरो नादा जेक्तबना इसागी लन्नी खलगा नादा जेक्तबा सुयो अद तौर तौर थबक खुदिमक माय पाक पाइदो मिनरसी अदुनी मैम अदो चाही अहानबा नुमिनिना ngasi नोंगालगा इरुजा माइजा थो कोकसे समगसे कंग्रीबको अदा याना वीडियो से अन मैम विश तौनिमनगी नै सेमा बनी अदा इरुजा माइजा थो लाई पूजा गसे तौथोए अदुगा अहानबा नुमित की ओइना अहानबा चाही अहानबा नुमित की ओइना अथुम्बा खजिखक सेमगे हैना तोयबको अथुम्बा सिदी कइना रे एकदम हलवाइना सेमगे हैना तोयबको हलवा सेमगा आइना लेमिनदैबा ब्लॉग से होई वीडियो इदसु खजिखसि पीगे हैना तौरी अदो मैम दसु आइना अहानबा नुमित की ओइना मैम दम शेयर तौजरगे वीडियो से सेमजरे मैम अदो जेंगमिनरसी अदो मैम ngरang से आइना वीडियो से होगी बाय बाय नुमित सिगा होई पार्टी तौनेना लेरमेबको अदो पार्टी तो खुथोंग जादबा अमदगी तौदरे अदुना ngasi sin घांगदो इना तौरनेबको अदुसु कोना मतंगी वीडियो दस मापजरगे ngasiगidi वीडियो से जेंगमिनरसी Hi ma'am. न्यू ईयर विश तौना Happy New Year. हेलो मैम मैम ngasiगी आइगी वीडियो से खतंग डिलेट अपलोड ओइरेबको असे आइना न्यू ईयर नुमित आइना थुंबा खरा होइबको अदुगी वीडियो दुनी अदुगा मैम नुमितुगा आइना अपलोड तौगेना खंजाबने दो खतंग थबा खरा चिमबदगी अपलोड तौबा ngमहोद्रे अदुना ngasi ओइना अपलोड तौजरे सुजी से आइना ngौबनेबको सुजी से हाना ngौथोए सुजी से होगेना सुजी से खांगा साबसिगा हाना ngौथोगदी सुजीगी मनमदो खरा कोखिने ना ngौथोगा सुमाइना प्लेट हाइदोगा थम्मे अदुगा आइना घी खरा लौरे सुजी से काप मचा अमनि लौरिसे अदुगा घी सिसु आई काप अमगी चांग द लौरेबको सुजीगा घी गसे चप चाबा चांग दो ओइरगदी हलवा से हावेबको अदो घी से मु सौदोरगा ngसाई आइना ngौरगा थम्बा सुजी से सिसुमु हापचलगा सुमाइना पुरा ngौरगे पामको मु हंजना ngौरनी ngौरगा सुजी सिना मचु खचगुं ओनसलकपा मतमदा अदु बावबा ngौरगेबको अदो संगोम से लोनबा मतमदा आइना सी हापकदबा चिनी गी चांग दो खरा आइना थुम्बा क्याम थुंगबदबा चांग दो हापगा नैखाय खरे अदुगा सुजी सिसु ngudana सुमाइना मचु से खरा ब्राउन ओइसले जामा काना ngौबदो दुदि नत्रे अदुगा सुमाइना ngौबा लोइरगा मुल्ले हाइबा कांदुगा को ngौ मचु से खरा ओलागा आइना संगोम से हापचलगा ngahag amuk सुमाइना ngौमिनरे अरो संगोम से सुजी से लोइना पपथोको फावबदा ngahag ngौरगे से खरा खरा तौना फक्चलेबको फक्चलगा मही से पुरा कंजनबदो अदु फावबा ngahag ngौरे ngौरबा मतुंगदा अमु आइना थांगदबा जारानी हाइबगी चांगदुगा अमु ड्राई फ्रूट्स खरा हापचलगे अरो ड्राई फ्रूट्स सिमु हापचलगा ngahag अमु ngौरगे मिनिट अनिगुम्बा मु मही से सिमदा थमगा ngौदुइनेबको अरो ड्राई फ्रूट्स से हापचलगा सिमदा थमगा ngौरगा आई सुजी से ngौबा लोइरे हाइबा कांदुगा आई अमु खाइदोकजरगे खाइदोगा अमु आइगा लेमिनेबा न्यू ईयर नुमिनिना आइगा लेमिनेबा आइगी ब्लॉग ता लैबा इमानबी सिंगसे अमु खरा पिरुरनी अदो सुमाइन तौना आइना सुजी से खाइदोगा थमे मैम सुमाइन तौना न्यू ईयर नुमित आइना थुंबा खरा होजे अदो वीडियो से अपलोड तौबसे थेंगे दुगिदमक आई सॉरी आइजरिको अदो आई न्यू ईयर सिगी माने नुमित निनी हुमनि सिगी जो वीडियो दे पुन्ना सेमजलगा आई ngasi से अपलोड तौजबनी अदुगा आई हजि न्यू ईयर गी हलवा से होरे अदो आइगे हस्बैंड ना हंदकी न्यू ईयर से आई हंदक करी गिफ्ट पी गाय अदो से जेंहलगे अदो जी करिनो हाबदा कुमसिदी जामना गिफ्ट मयाम फंगे मयाम अदो इचानु पासु सिगा डांस तौरगा लेरमेबको हरावबगी माने जेंग तौविसुंगसे अदो पार्टी सु तौगे ना न्यू ईयर नुमित बाय बाय नुमित तौगदबनी पाउ नुंगाइतबा मदगे अखोय तौद्रेबको अदुदुना अखोय न्यू ईयर नुमित ओइना पार्टी से तौरे पार्टी सिदी केसमत नते मयाम अखोय जामना चंबनी मयाम पार्टी दंगा चाग अमा तौनेदना को अखोय सि जाम चमतकना तौना दुम सोले पुरी हौरगा चारसी दि नुंगाइबगी हाइदना दुनियाबको अदो अखोय मपादा मैतिएगा तौसी पार्टी से हाइना सिंगसे कोइथि थिरगा
ꯃꯩꯁꯦ ꯍꯧꯔꯒ ꯃꯩꯗ ꯍꯧꯔꯒ ꯆꯥꯁꯤ ꯁꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯤ ꯉꯁꯤꯒ ꯑꯩꯈꯣꯏ ꯑꯇꯥ ꯀꯤꯂꯣ 5ꯅꯦꯕꯀꯣ ꯑꯇꯥ ꯀꯤꯂꯣ 5ꯁꯦ ꯑꯃꯨꯛꯇꯗꯤ ꯇꯣꯠꯄ ꯌꯥꯗꯕꯅꯤꯅ ꯃꯥꯏ ꯃꯥꯏꯒꯤ ꯈꯔ ꯈꯥꯏꯗꯣꯛꯅꯔꯒ ꯂꯣꯏꯅ ꯑꯇꯥ ꯇꯣꯠꯅꯔꯤꯅꯤ ꯌꯦꯡꯉꯨꯁꯦ ꯑꯗꯣ ꯑꯇꯥꯁꯨ ꯇꯣꯠꯂꯒ ꯁꯥꯏꯠꯇ ꯃꯩꯁꯨ ꯍꯧꯒꯠꯂꯦꯕꯀꯣ ꯃꯩꯁꯤꯒ ꯍꯧꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯆꯅꯥꯁꯤꯡꯁꯤꯅꯅꯦꯀꯣ ꯌꯨꯝꯗ ꯀꯨꯀꯔꯗ ꯀꯥꯝꯅꯔꯒ ꯄꯣꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯄꯨꯟꯅ ꯁꯣꯛ ꯇꯧꯗꯣꯏꯅꯤ ꯁꯣꯝꯗ ꯃꯩ ꯊꯥꯔꯒ ꯁꯤ ꯁꯣꯛ ꯇꯧꯅꯕꯒꯤꯅꯦ ꯑꯩꯅ ꯄꯇꯤꯂꯥꯁꯦ ꯊꯥꯡꯒꯠꯂꯒ ꯍꯣꯠꯅꯔꯤꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯌꯥꯝ ꯏꯪꯕꯅꯤꯅꯅꯦꯀꯣ ꯃꯩ ꯇꯤꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯁꯤ ꯑꯩꯈꯣꯏ ꯁꯤꯡꯁꯦ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯁꯤꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯦ ꯇꯧꯔꯤꯅꯦꯕꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯑꯍꯨꯝ ꯑꯗꯨꯒꯤꯅꯦꯕꯀꯣ ꯖꯃꯨꯒꯤ ꯎꯠꯇꯔꯥꯈꯟꯒꯤ ꯍꯤꯃꯥꯆꯜꯒꯤ ꯑꯁꯥꯝꯒꯤ ꯑꯩꯈꯣꯏ ꯃꯤꯇꯩ 2 ꯑꯍꯨꯝ ꯄꯨꯜꯂꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯃꯤꯇꯩ 2ꯅꯦꯕ ꯑꯁꯥꯝꯒꯤ ꯑꯇꯩꯁꯤꯡꯁꯤꯅ ꯖꯃꯨꯒꯤ ꯎꯠꯇꯔꯥꯈꯟꯒꯤ ꯍꯤꯃꯥꯆꯜꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯄꯥꯔꯇꯤ ꯇꯧꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯆꯍꯤꯗ ꯑꯃꯨꯛꯇꯅꯤ ꯁꯨꯃꯥꯏꯅ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁꯕꯖꯤ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯁꯦꯝꯃꯒ ꯊꯧꯔꯥꯡ ꯇꯧꯔꯦ ꯑꯃꯗꯤ ꯁꯤꯒ ꯍꯤꯟꯖꯥꯡꯁꯦ ꯁꯣꯛ ꯇꯧꯕꯒꯤꯅꯦ ꯊꯧꯔꯥꯡ ꯇꯧꯔꯤꯅꯦꯕꯀꯣ ꯍꯤꯟꯖꯥꯡꯒꯁꯦ ꯁꯣꯛ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯏꯪꯕꯅꯤꯅ ꯃꯄꯥꯟꯗ ꯂꯩꯍꯟꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯊꯝꯃꯦꯕꯀꯣ ꯔꯨꯝ ꯑꯃꯗ ꯑꯗꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯔꯨꯝꯗ ꯁꯨꯝ ꯄꯤꯖꯔꯦꯕꯀꯣ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯃꯨꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨꯅꯦ ꯃꯥꯏ ꯃꯥꯏ ꯍꯁꯕꯦꯟꯁꯤꯡꯗꯤ ꯈꯔ ꯑꯃꯅ ꯗ꯭ꯌꯨꯇꯤ ꯆꯠꯅꯕꯁꯨ ꯌꯥꯎꯏ ꯈꯔ ꯑꯃ ꯗ꯭ꯌꯨꯇꯤ ꯂꯩꯇꯕꯁꯨ ꯌꯥꯎꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯐꯪꯗꯕꯅꯤꯅ ꯃꯥꯏ ꯃꯥꯏꯒꯤ ꯍꯁꯕꯦꯟꯁꯤꯡꯒꯤꯁꯨ ꯂꯣꯏꯅ ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯅꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯨ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤꯅ ꯑꯩꯅ ꯄ꯭ꯂꯦꯠ ꯑꯃ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯃꯥꯏ ꯃꯥꯏ ꯂꯣꯏ ꯄꯨꯅꯔꯤ ꯉꯥꯛꯇꯅꯦꯕꯀோ ꯑꯗꯨꯅ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯊꯅꯝꯃꯒ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟꯗ ꯑꯗꯨꯝ ꯃꯩ ꯇꯦꯛꯑꯒ ꯃꯄꯥꯟꯗ ꯆꯥꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣই ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯀꯥꯡꯕꯨꯗꯤꯅꯦ ꯁꯨꯃꯥꯏꯅ ꯃꯄꯥꯟꯗ ꯁꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯃꯩꯁꯦ ꯇꯦꯛꯑꯒ ꯆꯥꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯃꯅꯦ ꯍꯥꯏꯗꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯁꯨꯃꯥꯏꯅ ꯆꯍꯤꯗ ꯑꯃꯨꯛꯇꯅꯦꯕ ꯁꯨꯃꯥꯏꯅ ꯁꯔꯨꯛ ꯆꯥꯕ ꯐꯪꯉꯤꯁꯦ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯖꯥꯠ ꯃꯈꯜꯒꯤ ꯃꯐꯝꯒꯤ ꯄꯨꯜꯂꯒ ꯆꯥꯃꯤꯟꯅꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯣ ꯍꯦꯜꯂꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯅ꯭ꯌꯨ ꯏꯌꯥꯔ ꯄꯥꯔꯇꯤꯁꯤꯁꯨ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯒꯤꯐꯁꯤ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯒꯦ ꯃꯌꯥꯝ ꯒꯤꯐꯁꯨ ꯌꯥꯝ ꯐꯪꯉꯦꯕꯀꯣ ꯑꯗꯨꯗꯤ ꯑꯁꯤꯁꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯝꯕꯅꯦꯕꯀꯣ ꯑꯩ ꯑꯁꯦꯡꯕꯗꯁꯨ ꯑꯩ ꯈꯪꯗꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯗꯤ ꯍꯥꯏꯕꯀꯣ ꯑꯩ ꯑꯩꯒꯤ ꯃꯁꯂꯥ ꯗꯕꯥꯁꯦ ꯂꯩꯇꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩꯅ ꯃꯁꯂꯥ ꯗꯕꯥ ꯑꯝꯇꯪ ꯂꯩꯒꯦ ꯃꯁꯥꯂꯥ ꯗꯕꯥ ꯑꯝꯇꯪ ꯂꯩꯒꯦꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯣ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯝꯃꯤ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗꯔ ꯇꯧꯔꯝꯕꯁꯤꯁꯨ ꯑꯩꯅ ꯈꯜꯂꯝꯕꯅ ꯌꯥꯝꯅ ꯏꯆꯝ ꯆꯝꯕꯅꯦꯕꯀꯣ ꯃꯥꯅ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯝꯕꯁꯤꯅꯅꯦ ꯌꯥꯝꯅ ꯐꯩꯌꯦꯕꯀꯣ ꯌꯥꯝꯅꯐꯕ ꯑꯣꯏꯔꯝꯃꯦꯕ ꯌꯥꯝꯅ ꯐꯕ ꯌꯥꯝ ꯐꯖꯕ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯔꯦꯕꯀꯣ ꯑꯁꯤꯁꯨ ꯅ꯭ꯌꯨ ꯏꯌꯥꯔꯗ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯦ ꯑꯗꯣ ꯀꯣꯟꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯍꯥꯏꯗꯤ ꯏꯁꯇꯤꯜꯁꯦ ꯌꯥꯝꯅ ꯐꯩꯌꯦꯕꯀோ ꯑꯗꯣ ꯑꯩꯅ ꯈꯟꯕꯗꯨꯗꯤ ꯑꯗꯨꯝ ꯃꯁꯂꯥ ꯗꯕꯥꯁꯦ 3ꯇꯅꯦꯕ ꯃꯥꯅ ꯈꯜꯂꯝꯕꯁꯤꯅ 7 ꯑꯩꯅ ꯈꯜꯂꯝꯕꯗꯅ ꯔꯥꯎꯟ ꯁꯦꯞꯇꯨꯅꯦꯕ ꯃꯥꯅ ꯁ꯭ꯀ꯭ꯋꯦꯔ ꯁꯦꯝꯕꯤꯔꯦ ꯑꯗꯨꯒ ꯁꯦ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯋꯦꯟ ꯑꯃꯁꯨ ꯃꯥꯅ ꯂꯩꯕꯤꯔꯦ ꯑꯁꯤꯁꯨ ꯃꯥꯅ ꯑꯣꯟꯂꯥꯏꯟꯗ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯩꯔꯝꯃꯦ ꯑꯁꯤꯁꯨ ꯑꯩꯅ ꯍꯥꯏꯖꯕ ꯅꯠꯇꯦꯕꯀꯣ ꯃꯊꯧꯕꯨꯗꯤ ꯇꯥꯕ ꯑꯗꯣ ꯑꯩꯅ ꯄꯥꯝꯕꯁꯤꯅ OTG ꯄꯥꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯃꯥꯏꯀ꯭ꯔꯣꯋꯦꯟ ꯑꯣꯏꯅ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯥꯛꯑꯦꯀꯣ ꯊꯨꯡꯉꯔꯦ ꯌꯥꯝ ꯌꯥꯡꯅ ꯊꯨꯡꯉꯦꯕꯀꯣ ꯑꯣꯔꯗꯔ ꯇꯧꯈꯤꯕꯒ ꯅꯨꯃꯤꯠ 2ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯊꯨꯡꯉꯔꯦꯕꯀꯣ ꯊꯨꯡꯉꯒ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯄꯨꯈꯠꯂꯒ ꯆꯦꯛꯀ ꯇꯧꯔꯒ ꯃꯊꯛꯇ ꯄꯨꯈꯠꯂꯒ ꯃꯣꯏ ꯀꯝꯄꯦꯅꯤꯒꯤ ꯃꯤ ꯂꯥꯛꯑꯒ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯝꯃꯦꯕꯀꯣ ꯆꯦꯛ ꯇꯧꯔꯒ ꯃꯣꯏ ꯇꯥꯛꯀꯗꯕ ꯈꯔ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯇꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯄꯥꯝꯕꯗꯤ ꯑꯩꯅ OTG ꯂꯩꯖꯒꯦ ꯍꯥꯏꯕꯅꯦꯕꯀꯣ OTGꯅꯁꯨ ꯈꯔ ꯍꯣꯡꯉꯤ ꯑꯗꯣ ꯃꯥꯅ ꯁꯤ ꯁꯨꯝ ꯂꯩꯕꯤꯔꯦ ꯑꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯍꯩꯔꯛꯀꯅꯦꯕꯀோ ꯑꯁꯤꯅꯤ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯗꯅ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯕꯅꯦ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯦ ꯒꯤꯐ ꯌꯥꯝꯅꯁꯨ ꯐꯪꯉꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯃꯥꯅ ꯈꯜꯂꯤ ꯀꯝꯄꯦꯅꯤꯒꯤ ꯃꯤ ꯂꯥꯛꯑꯒ ꯆꯦꯛ ꯇꯧꯕꯤꯔꯝꯃꯒ ꯆꯠꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯣꯝꯗ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯄꯥꯟꯁꯤꯜꯂꯅꯤ ꯑꯅꯧꯕ ꯆꯍꯤꯅ ꯆꯪꯂꯛꯄꯁꯤꯒ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯔꯛꯀꯦ ꯑꯅꯧꯕ ꯆꯦꯅꯦꯜꯁꯤꯡꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯍꯟꯅ ꯑꯃꯨꯛ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯋꯦꯟꯁꯦ ꯄꯨꯊꯣꯛꯑꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯑꯃꯨꯛ ꯑꯩ ꯏꯂꯦꯛꯇ꯭ꯔꯤꯁꯤꯌꯥꯟ ꯀꯧꯔꯒ ꯑꯃꯨꯛ
ꯄꯥꯟꯁꯤꯟꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯗꯤ ꯂꯩꯕ ꯌꯥꯗꯦ ꯃꯣꯏ ꯇꯥꯛꯑꯝꯃꯦꯀꯣ ꯑꯗꯣ ꯁꯤꯒꯗꯤ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯐꯤꯠ ꯇꯧꯔꯒ ꯊꯝꯖꯤꯜꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯁꯂꯥ ꯗꯕꯥꯁꯤꯁꯨ ꯂꯩꯔꯦ ꯑꯩꯅ ꯃꯥꯏꯀ꯭ꯔꯣꯋꯦꯕꯟꯁꯤꯁꯨ ꯆꯥꯛꯈꯨꯝꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯄꯥꯟꯁꯤꯜꯂꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯖꯔꯦ ꯑꯩꯒꯤ ꯒꯤꯐ ꯃꯌꯥꯝꯁꯤꯁꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯃꯌꯥꯝ